Welcome to Real Voice. Russia amadi Ukraine war hayeng chahi pharagani. Chairak sida nahan President Joe Biden na Ukraine chatpagi no matungda Russia gi President Putin gi maikai dagi achoba announcement ama lakre. Madudi Russia amadi America gi marakta nuclear khuchukolai hengat haloisi haibagi deal ama treaty ama hana laiki madugi treaty adugi timing suwatli adubu President Putin na haikre Russia gi maikai dagi madugi deal ado suspend tawre. Treaty adugi ming New Start kawi amasung Barack Obama gi matamda sign tawnikibani America na planning tawrami treaty adugi time chahi manga khakka hengathange adubu Russia na madudagi handak thokre. Russia gi decision asida Putin na haiki West countries singna handak Ukraine land asida lawriba phirep lep libi stand adubu yenglaga khongthang ase thangatpani. Treaty adugi matungina 500 tagi 5050 kilometer Pawba lap na pairaga pokhaiba nuclear missile sing sijinaroi si haina lepnaki aduga weapon kayasu mayeng tahansi haiduna destroy tawnaki laibak aniase adubu handak Joe Biden na Ukraine chalubadagi Russia na treaty adubu aikoi yaduna leiroi haike. It means Russia na semningba khuchu khulai semgatkani makhoida kanagumbagi athingba leite khanghanbani game ase super power kanano khangani haibaki mongdoni amarom da Joe Biden na Ukraine da chatlor batungda Poland da amuk chatki thungki Poland ki miam ga unabata mahak da hairam ki Russia na Ukraine da tawriba lan ase ngambadi yaroi masigi akup pamarol mahak na khangkre prithibhi ki miam na sangsang na uribati Ukraine bu West countries singna Maruoiba America na thangduna puriba asini nahan Putin na pikiba Moscow gi speech amada haiki aikoina Ukraine gi public ta lan tadi tawriba lan asinati but Ukraine gi political leaders sing amati West leaders sing gi sarau kaya Russia na pamlaktabana khongthang ase thangattaba yakidabani. Russia Ukraine gi war ase hayeng chahi faragani chahi farak patanja sidana lan kan behele Russia na leptana rocket fire missile launch kaya chathari Ukraine su hanbalaiti lan lepagi wadi suglai leiti lan asina Ukraine gi sipai amadi public yamne sikre lakki mathakta sire hairi adubu exact masing haide kanana su amarom da Russia gi army kaya su mayum da halaklaroi masigi su mathakta foreigner mi nipu amsu hojuk phawbda sikre lan asina maram oiraga Russia na Ukraine gi rajya mari manga su hojik complete kondona thamkre Russia na United States ka lainaramba nuclear deal ase suspend tawraba tungda prithibhi gi mi singna khannai Russia na nuclear weapon line use tawrakadra adubu makhoi gi deputy foreign minister na haiki natte nuclear conflict lakpagi wafam dilaitri. Palestine ga official sing na hai mi chama dagi hena injure oikre aduga tara amana sire ngarang Israel army na makhoi gi occupy tawduna leiba mafam dare torokpadagi ingba leiroi lamdam ase world most conflicted area ni Jerusalem ngasi juk kaya dagi I taraklo mafam ni lamdam sigi leibak ase I machuna sangkhiram lagani Israel army singna sanglak laga kapkhairak pani phu yei bahorok pani maduda 72 years ki ahana masu siki Palestine gi political party na raid asigi matungda mafam asida strike tawkre Ramallah amadi Nablus ko mafam asida oikiba thaudokni Jews sing na khali makhoi di ishwar ni abirba khangat laba kanglop ni aduga atai miyoi jati sing ase makhoi gi minai ni aduga makhoi na atai hat pada pap leite sini masi makhoi gi talmud ta ibo wafam ni buhairi China amadi Mongolia ga thangnaba border da coal mine amadi accident oiduna Chinese labor khara trap oiduna laikre leinungda rescue gi tabak sathari mi ani di siba thengdare amasung asiba hakchang sing puthorakle mine manung da use to gari kanam sinkre khanghaudra nam tharakpana chenthok panang hodi hanagi Mongol ningthau Genghis Khan na kolamba pak da Mongolia ngasi di piksin kre China ki area da angam bachankre makoi gi map ta yaukre Mongolia da koila marang kaina leibani amasung khoni gi pothok yamna lei Tajikistan amadi Afghanistan da ngasi ayuk 6.6 Richter scale gi map ta yohra hakre yohra gi season ni hojigase earthquake
asigi epicenter Afghanistan ki 265 km lapna leipa Tajikistan dani 6.6 ki chang da ha ba haibase alai acham yohara amadi natti hojik fawbada kayam sok i sire haibagi paw detail thoraktri ngasi ayuk pung 8 ka minute 15 da ha khiba yoharani Turkey gi yohara ado yobudi natti Turkey gi yohara adumna 100 years asigi manungda kadai so ha khidri ngasi Women's T20 Cricket World Cup Final sanagani India versus World Champion oikraba Australia gi mayoktani Indian Women Cricket Team na ngasi gi players bu thoiraga lakpa haiba si mayam na ngainari Harpreet Kaur gi captainship makha sana dori bane ngasi gi oina mata ngasi da tension jare. Thanks for watching.